Miyamna income tax matam sana tidok piduna lamdam asigi revenue wangkatan si haina Imphal Tax Department ki IRS Deputy Commissioner Haridas Rajkumar na phongdokrai ngasi India sin mathungna samag humputurorak suba income tax day pangthokna bagum Income Tax Department Manipur na sinduna Dhanamajuri University ki Women College ki holda pangthokiba income tax day ki thoramda wafum asi Haridas Rajkumar na phongdokibani thoram maduga mari lenana thematic painting competition amadi quiz competition su pangthoki India की वही नदी रेवेन्यू से maximum taxes ते लाया है तारे direct both indirect and indirect taxes ते अदम मसी की importance है कोई ना ngasi थी रिवर tax ना कोई दमु हल्ला दो इन्हें ngasi कोई ना लंबी अफवाह में फंगता लगा दी मधु कोई ना थी रिवर कोई ना contribute तो रिवर tax तो की सरकार ना public service ने है जो रिवर अदम ना मधु की importance मधु की awareness तो generally clear तो ना बा spread तो ना बा सिंजा बकन कोई की tax slabs है चाहे कुछ नहीं अदम change तो हुई थी बाय जे कोई की act की मधु की नदी कना आगम बा each and every person है तो सिद्धि employee का तंग तब person नी पुंग कुछ नहीं ऊपर लाख अनी मकाई है लगा दी मां income tax रिटर्न से फाइल तो बदल देखो को income tax थी बाय बस का फाइल तो बाय बस का खेने है बा ITR फाइल तो बा income tax रिटर्न फाइल तो बस दी लाख अनी मकाई वो है लगा दी वे नो फाइल तो बदल बोले Imphal East District ki Thongju Part 2 Boroi Makhong YYL Club ki awang thangbada thongal ani salaga leiba kharibam khombagi leibak na mathak makha sabayum ngarang namidang pung 8 lom tarakpa matamda khangogdana horakpa maina ayamba saruk maina sakrai fire service ki tanker ahum season aduna mai kanaba phana kan honarabasu leibak na sabayum oibana yumgi ayamba saruk tangoi on ki hairi mai adu electric short circuit tagi horakpu oigeni haina signari hoji phawi wina sapsana lupa lakh kya gi malsang amanta thokrabage haiba khangmangamdri Thasigaw kiba tangkun mathoida Foothills Naga Coordination Committee FNCC na pangthukiba mifam na lawkiba wari ki matungina Foothills area da leriba Naga ki lamsingda satharkiba matam kaktaba banda Manipur Naga Youth Organization MNYO na mapungfana sawali hairi MNYO na thadorokpa cherolam gi matungina German Tiger Road sing Naga ki ancestral land singda semba yaroi kuki militant sing gi suspension of operation sugi camp sing Naga ki lamsingda thamba yaroi amasung poppy plantation sing Naga ki lamsingda pangthokpa yaroi haina Foothills Naga Coordination Committee lawkiba warep adu Manipur Naga Youth Organization na mapungphana sawali amasung state asida lairiba Naga gi CSO sing amasung Naga miyamna hairiba khongjang asida mapungphana sawatpiu karigumba masoi tabagi phibam laklabadi Naga gi ancestral land sing tatna tamna mangkiba yabagi akiba lei haina serolasina makha tarakli